ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯖꯨꯝ ꯑꯃꯗꯒꯤ ꯗꯥꯏꯃꯟꯒꯤ ꯈꯨꯗꯣꯞ ꯑꯃ ꯎꯆꯤꯅ ꯆꯤꯛꯑꯒ ꯄꯨꯔ ꯆꯠꯈꯤꯑꯕ꯫ ꯎꯆꯤ ꯑꯗꯨꯁꯨ ꯌꯥꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯛ ꯌꯥꯝꯕ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯎꯆꯤꯅ ꯆꯤꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯄꯨꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ, ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯤꯒꯤ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯍꯥꯌꯔ ꯇꯧꯔꯦ ꯎꯆꯤꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯎꯆꯤꯒꯤ ꯍꯥꯠꯅꯕ ꯃꯤꯗꯣ ꯂꯥꯛꯑ ꯃꯇꯨꯡꯗ ꯎꯆꯤ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯌꯦꯡꯉꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯆꯤ ꯃꯌꯥꯝꯁꯤꯡꯗꯨꯗ ꯑꯃꯐꯥꯎ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯎꯆꯤ ꯑꯃꯈꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯉ ꯂꯩꯌꯦꯕ꯫ ꯑꯗꯨ ꯃꯥꯅ ꯈꯨꯗꯛꯇ ꯑꯦꯝ ꯇꯧꯔꯒ ꯎꯆꯤ ꯑꯗꯨꯕꯨ ꯀꯥꯞꯄꯦꯕ꯫ ꯑꯗꯨꯒ ꯎꯆꯤ ꯑꯗꯨ ꯀꯥꯞꯄ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯈꯣꯠꯇꯣꯛꯑꯒ ꯌꯦꯡꯕ ꯀꯥꯟꯗ ꯗꯥꯏꯃꯟꯒꯤ ꯈꯨꯗꯣꯞꯇꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ꯫ ꯉꯁꯥꯏꯒꯤ ꯗꯥꯏꯃꯟ ꯃꯄꯨ ꯑꯗꯨꯅ ꯎꯆꯤ ꯀꯥꯞꯄꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯪꯉꯦꯕ, "ꯎꯆꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯃꯣ ꯑꯁꯤꯒꯤ ꯃꯕꯨꯛꯇ ꯗꯥꯏꯃꯟ ꯌꯥꯎꯏ ꯍꯥꯏꯕꯁꯤ?"ꯅ ꯍꯪꯉꯦꯕ꯫ ꯑꯗꯨꯕꯨ ꯎꯆꯤ ꯍꯥꯠꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯑꯦꯕ, "ꯃꯉꯣꯟꯗ ꯗꯥꯏꯃꯟ ꯌꯥꯎꯕꯗꯨꯅ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕꯗꯨꯅ ꯃꯥꯅ ꯃꯃꯥꯟꯅꯕ ꯄꯨꯟꯗ꯭ꯔꯤꯕꯅꯤ, ꯃꯊꯟꯇ ꯇꯣꯉꯥꯟ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯈꯪꯕꯅꯦꯅ ꯍꯥꯏꯌꯦꯕ꯫ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯑꯗꯨꯝ ꯃꯔꯟ ꯃꯊꯨꯝꯁꯤ ꯌꯥꯝ ꯂꯩꯔꯒꯗꯤ ꯃꯤꯁꯤ ꯌꯥꯝ ꯊꯣꯏꯅ ꯄꯨꯟꯒꯟꯗꯦꯕ꯫ ꯑꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯤ꯫